Arambai News Guwahati da Manipuri Pau tabiriba singbu ihan hanbamaktada Chingangbam Sujitra Ranina khurumjari hojik ngasigi samlappa mariba pau sing lobirasi Haukiba pung kunmari asida Assamda chaniga marfunipan COVID-19 positive oibadagi punna rajya asida laichadasina nabagi apunba masing lising ahumga chatret taranipan sukre lising ama chanipan supna mangana naba phakre aduga lising ama chamapan supna anina hojik layingli Guwahati da community spread ki akiba hengalak pagaloinana sarasigi phibam nongmagi luba hengalakli Sarasida amukasu lockdown thamlakpa yari loinana numidang pung 8 dagi thamliba curfew si numidang pung 3 ta ngangkhalakpa yana leirakle Guwahati gi hospital tarani thoida COVID-19 test tawpham leibaga loinana handak kharani manungda sample lilising yankai test tawgani karigumba positive case chonga phanglabadi Guwahati da lockdown tawba yai haina rajya sigi haksal mantri oriba Dr. Himanta Biswa Sarmana ngasi haikhre Guwahati ki Pan Bazar Police Station ki SIM asu ngasi positive oire mahak sarasigi Biswaratna Hotel da quarantine tawduna leirakpani Guwahati sahar khaktada travel history leitaba mioi kunmanga surakle COVID-19 positive oirakli basi phibam asi kiningai ni hairaduna mapandagi changlakpa truck driver sing amadi gari sing dagi pusilakpa natraga makhoiga samnarubadagira chingnabadagi truck parking loinana makhoigi thapam japam oiriba dhabba sing amadi sarasida leiriba loading amadi unloading gi mafam singda chatuna paktaknana testing tawbagi khanari maroina highway gi paringda hena mideng thamgadori Matawasumna doctor police driver loinana yum da chatuna yumgi thabak suri bi nupi sing positive oirakpagi pawasina amuke hena mi painaba hengatlakli Guwahati gi Silpukri da leiba Royal Silver Heights apartment ta thabak subi nupi ama positive oirakpaga loinana mahaka chatmina bi nupi amasu thiba phangdabadagi hena mi painingai oire Guwahati gi Silpukri area gi miyam mi painare apartment asisu sil toksinkhre Community spread oibagi yamnamak mayek singba khudam ama oina Tezpur Central Jail da phadok ama positive oirakre hariba phadok ase Guwahati gi Kahili paradagi ne haukhiba jun gi tang 8 da sarasi gi Hatigao police na mahakpu phaki court puthoklaba matung mahak Tezpur Jail da thakibani phibam asida Tezpur Jail tanatana Hatigao police station su mi painare Panbayabadi Guwahati Central Jail da hozi COVID-19 positive oiba kaya leibatanatana bell phanglaba fawbada jail dagi thokpa yadabagi phibam leiba maramna miyoyasi Tezpur Jail da pukhibani Panbayai Guwahati Sargi Hotel Vivanta da so GMC Hospital gi doctor ahum quarantine tawduna lei hairi Handak kharani mamangda Hozaida Manipuri ama COVID-19 positive oikhiba du numit 13 ni isolation ward ta thamduna layeng laba matung ngarang negative oiduna discharge tawkhre haina Jogijan Model Hospital gi nodal officer na khanghalakli mahak asymptomatic COVID-19 gi positive patient ni Mumbai dagi halaktuna home quarantine da lerambadagi COVID-19 positive orakhibani Nakalamorom da mathaga samgi bagzanda muthat pangamdriba mai chakpagi thogdoga sigi matangda yengshinaba kendra gi petroleum mantri Dharmendra Pradhan ngasi Guwahati da thonglakre Rajya sigi CM Sarwanand Sonowal ga loinana mahak hayeng bagzanda chatlagani hojik Manipur gi pauda Haukiba pung kunmari asida rajya asida nauna miyoi humphumari COVID-19 positive oire maramasina Manipura COVID-19 gi apunba case masing chamri ga niphuma sukre marphuma na naba pharaduna discharge tawkre aduga hojik layeng libagi masing na chahum ga humphuni Panbayai ngasi gi oina Jenims tagi miyoi mari aduga Rims tagi miyoi 13 naba pharaduna discharge tawkre Jenims ki COVID care facility da COVID anaba singna pik thalabane chaurakna anaba chamaga yankhai ma thoirom laying libane ahangba phamung lesilaktre hairi adubu Imphal West ki Maitram da leiba Unaco school da nauna semdok sadoktuna phamung chahum thaba yagadaba COVID care hospital ama hangdokhiba sina rajya sigi oina COVID-19 anaba singi layeng bada kharadi safaragani Hojiki oina di masida phamung chamakhak thari ngarangdagi hogna nipunipan pusinduna layeng ba hokre Panbayai Imphal West ki manung chana leiba Rims ki COVID care da punna hojik COVID anaba marfuteramuk layeng libani Nauna hangdokliba Unaco gi COVID care hospital asibu yengshilaba matung Manipur gi CM N Birena Paumising da hai Rajya sida COVID-19 gi anaba masing hengalakliba si quarantine center singda discipline yawnadabadagini
Maramasina Aikoina safety guidelines sing mapung phana ngakna chatminasi Handak Nongmanini Mamangda Nambol Police Station gi manung chana leiba SK Women's College ki quarantine center da mayai kabani shasinaba inmate taruk amadi volunteer singi marakta khanarakpadagi wathok thokiba quarantine center asidagi miyoi mari COVID-19 positive oirakre maramasina center asi containment zone oina lauthokre Manipur ki Haksal Department ki wafa matungina Rajya sida hojik faubda miyoi lising kunithoi lebaga sigi tokhai ba mafam kayadagi train da halakre aduga atopa lising nipan amana nongthaki lambida lakre hairi ngasi COVID-19 gi lalaksida kangla sa phanek mapan da londuna setpagi wathok amasu Manipur da thorokle lamdamasigi yelhongai dagi sagonaraklaba khunayasina ikai khumnariba kangla sabo phanek mapan da londuna setpagi chanavi ama lakliba si khudakta lepkadabani loinana phanek mapan da lon khiba singadu handokadabani haina chanura lamchinglen kanglai pak samna CLK na thadorakpa cherol amana khanghalakli hojik Meghalaya gi pauda ngasi Meghalaya da miyoi ama naba pharaduna COVID-19 negative lakpadagi discharge tawkhre maramasina Rajya sida discharge tawkhibagi apunba masing kulhumdoi sukre confirm case masingna nifumari ni aduga hojik laying libagi masingna kunni Meghalaya da transport singi bhara hengatkre adubu local taxi amadi auto rickshaw gi bhara di hengatloi haina deputy CM oriba Preston Tinsongna pawmising da phongdokre loinana inglisingani kunithoida Shillong da pangthokadoriba kuntrama pansuba national games ta mityeng thamlaga game village sanana bagi dimakta New Shillong township ta lam ekar humphumari sarkarna loksinkhre hojik Mizoram gi pauda ngasi Rajya sida COVID-19 gi anoba positive case ahum phangkhibaga loinana hojik faubada Rajya sida laichat asina nabagi apunba masing chama supna taret sukre amana naba phakre aduga chama supna tarukna hojik laying libani Rajya sida hojik faubagi oinadi laichat asina nariba miyoi khudingwak mapandagi halakpa ngaktani Aizol gi ZMC hospital da laying li Mizoram da khwaidagi sokpa district Lunglei district na ngasi su adumak oiri punna district asida case nifumanga positive oiri mathangda Aizol da case kunmanga positive oiri aduga ngasi su Nathial da positive case ama phawba phangdri hojik Tripura gi pauda ngasi Tripura da sample chani ga tara test tawbada positive case kuntra taret phangkhre makoi punamak mapandagi halakpa ngaktani maramasina Rajya sida apunba anabagi masing lising ama yaukhre Pandemic COVID-19 namaram oiduna Agartala gi integrated check post hokhiba numit taruk nigi mamangdagi thingduna lakhiba du ngasidagi hangba hokre hojik Nagaland gi pauda Nagaland da sungasi nauna miyoi taret COVID-19 positive oibaga loinana Rajya sida laichat asina nabagi apunba masing chamaga humphum doi sukre marfu marina naba phakre aduga humbutrama panna hojik layingli Nagaland su COVID-19 gi laichat sathiba hengalakliba amadi masibu mayoknabada health workers singi award pa leiba si menkhatnabagi damakta Rajya Sarkar na specialist doctor yankhai humdoi amadi staff nurse chamaga nifumdoi gi post loduna district khudingmakta chaithoknaba ayaba pikre Wakha da leiba Dr. Motsu Memorial Hospital da su COVID-19 test tawnanaba TrueNet mission ama khinkre Nagaland gi CM Nephew Riona state asigi district taruk samnahaliba kilometer chamri sangba Trans Nagaland Highway ase National Highway lauthokpinaba loinana Kohima da Chaitho Airport approve tawhanbinaba Prime Minister da taksin binabagi Kendra gi Mantri Dr. Jitendra Singh da haijakre Aroibada atoba pausingda India da COVID-19 gi phibam sathiba hengalakli maroina mityeng thamlakliba si Konung Sahar Delhi dani Kendra gi Home Ministry oriba Amit Sahana hayeng ayuki pung 13 da Delhi gi Lieutenant Governor amadi CM ga phaminaduna COVID-19 gi orakliba phibam asigi matangda wari sanaragani wari sanaba sida Kendra gi Haksal Ministry oriba Harshvardhan ga loinana AIMS ki Dr. Singsu yawgadori Nakalamoromda ngasi lebagasi Prime Minister Narendra Modi na mahaki mantri singa COVID-19 gi matangda phaminaduna wa tanakre haibagi pawsu lakli Supreme Court ki mathang Delhi High Court na so Kendra Sarkar amadi Delhi Sarkar gi mathakta ahakpa mityeng thamlakli loinana Kejriwal Sarkar da COVID hospital singda COVID bed amadi ventilator gi masing hengat hanabasu haikre Khajiktang saphaba paw amo oina
Plasma therapy mai pak pagaloina PGI Chandigarh dagi COVID-19 positive ama plasma therapy na naba phaladuna discharge tawkhre aduga traditional Indian system gi oiba hidak sidha si COVID management ta kanai amadi effective oi hairi Nakalamaromda COVID-19 control tongba ngamnanabagi dimakta Punjab Sarkar na lockdown amuk hanjilagani haikre Rajya sigi ngamkai pumba sil tawkhibagaloina weekend amadi suti numit sing total lockdown lauthokre asida sunatana mapandagi thunglaba miyoi khudimak numit 13 ni home quarantine tawgodabani haikre State asigi konung sahar Chandigarh da interstate bus service pumbasu thingjinkre Nakalamaromda COVID-19 gi lockdown galoina unlock ki khongjang asida mideng thamlaga lakliba jun gi tang 13 amadi 13 ta Prime Minister Narendra Modi na CM Singa video conferencing gi khuthangda wari sanaragani Lockdown lauthokhrabagi matung masina taruk suboina Prime Minister na CM Singa COVID-19 gi matangda wa khanabani Malemda ngasi su COVID-19 na khwaidagi sokpa lebak singi manungda America na adumak top ta leiri aduga India na mari subadani ngasi gi oina anoba positive case phangbada Russia na number 1 aduga India na number 2 aduga ya itha thajadana pikraba lebak Chile na third position da lakli Nakalamaromda laichadasina maramoiraga ngasi nongmagi sibagi changdana makokta leiriba se Mexico ni mathangda Chile aduga ahum subadana India ni Panbayaba amana ngasi fawbada khwaidagi likna COVID-19 na India da sokhanba state singi manungda Sikkim na last leiramba adu ngasidi Sikkim da punna case humfumdoi suraduna mathakta kakhatkre maramaduna khwaidagi likna sokpa mapham Dadra and Nagar Haveli Daman and Diu na ngasidi oire ngasi positive case ama phangkhibaga loinana punna total case 38 sukre Arambai News Guwahati da Manipuri pau sandok chaba ngasi gyonadi matang se loishin jabaga loinana amuka suhanna khurumjari